Pitaranjan misigi matangda chathariba banna mahusagi punsida akaiba pikre. Sarkarna mihat anigi langlalangjin athuba matamda puthokuna miyam marakta pamdaba thodok thondanaba lup kayana government ki pukning chisilagli. Amadi Ningthokongda leriba Sri Sri Radha Madhav Jiu amadi Sri Sri Gopinath Jiu anigi complex masak fazahna naba semgalagani haina Chief Minister Okram Ibovina phongdokre. Kurumjari miyang tabiru bisingutaram uksari hauzik mapungoiba pausing. Ukhrul district ke Kasom police station ge manung chanba Kangun khulgi lok amada sina fangkiba bajaspati mayum Pitaranjan gi langlalangjin puthokuna maraleba myu sing chedak piu haiduna JC na ngasi ayuk pung taruk tagi hayang ayuk pung taruk fauba chathariba Manipur banna mahusagi punsida chawna akaiba pikre Kwaidaman Kaitel mi kanabagi chang nemke school college kanakide Imphal amadi masi akoibada passenger gari chen bagi chang nemke Nongmaibung lamlong chekon konung mamang amadi wangkhaina jingba mafam singda ban sagwat pasingna thoraktuna ngasi ayuk achat awok sing thengke ban manungda ban thugaiduna thoropa gari kaya amanga tathon ke analayeng debakarma amadi essential service ke kangbu singdi ban sagwat pasingna atingba pikide Mihat pamyu sing puthokuna ain gi oiba matik chaba jerak pidriba fawba khongjang changsingani haina ban sagwat pamyu amana phungdorokli da koi angang sina magi nusina jabi adugumaba nupim chadu unaba chatpada kasu maran ilei tana heta ngammi haibe mata dona moina hatok pirakpasi hatok dei charkudi ma phara ka kaino mana kaigumba maranam torumta gisu sini noi kanano si lora waina takpira magadi akoi ju hena nungai damne adubu mabu heta phabi ba aduga akoi gi sarkar sina huji phauda akoi dadi pautam badadi somai tawdana mokoi gi adudagi mogi mapa natra makura thokpa amadi moina phare haibagi pau amadi fangi adubu fauna kada yong chumagi haibsi akoi sarkarna akoi da madugi praman piba ngamde maram maduna haiba banasi akoi makhatan chathajabani aduga hek moina akoi gi hujiki haiba lagla jinje puthok pidragadi akoi makhatan atum chathajagi Amaronda Lilong Harabi awang lekai da chingnaningai oiba mongda thori yalaga siramba kawa namerapam lekai dagi sagosem prasanta misigi matang da semkiba JSC na chathariba Imphal more lambi bannasu bahusagi punsida chawna akaiba pikre Jairaga sida chingnaningai oiba mongda sirambaga mari leinana Imphal more lambigi singzamaidagi Lilong fawba thingbagi khongjang makhataba warep laudriba fawba chathaba haina ngasi kawa namerapam lekai da famkiba miyangwi mifamna warep laukre JC gi ko convener thongam lalmanina ngasi famkiba mifamna prasantagi hakchang hayeng postmortem tauba Dabi Fangdriba Fawbadi Aroiba Mathau Mangam Pangtok Taba Lilongi Tonga Ban Lupki Luchungba Singna Misi Asigi Langla Lanjin Puthoknaba Paikhalakwa Thaba Khudimak Sagot Pahaina Suwarep Laure Haiki Santa Misi Asi Ekoi Makhatana Asengba Langla Langjil Fangdriba Fawbadi Ekoi Makhatana Sathajagani Khongjang Hanba Lairoi Sidagi Hena Kanba Khongjang Fawba Ekoi Sangsin Bagi Sem Sadana Laigani Aikoina Hauji Singjamai Dagina Lilong Fawbagi Lambel Tingbagi Sathariba Khongjang Ase Aikoi Makhatana Dumak Sathakigani Maramdi Hauji Misi Asi Yi Langla Langjil Si Lairiba Phibam Si Lairiba Miyamna JSina Amadi Civil Organization Sing Asina Pendabagi Wafamda Laibanina Asumba Report Pangdriba Fawbadi Aikoi Makha Sathajagani Habagi Stand Tawjari Handakta Ukhrul district ki Punom Lokta Ol Chekonda Leiba Basaspati Mayum Pitaranjan amadi Naurem lekai bini lerektagi sagosem prasantabu Lilong Haureibi awang lekai da hatlaga thamlambagi thawong asi Sarkarna thamoi sengna hona biduna achumba langlalanjin atuba matamda puthok pinaba poire lemerol maira paibi apunba Manipur amadi All Manipur Women's Voluntary Association na phongdorokli Sarkarna thawdo asigi matangda thawoidana lerabadi miyamgi marakta warawnabagi chang hengalaktuna pamdaba thawdok tholakpa yai haina miyamna mipainari Sarkarna maraleba sing faduna matik chaba cherak pigadabani Manipurda khundaminariba kanglup singi marakta kanglup amagi mibu kanglup amana machinmana oina yengbagi mahutta yengnabo oina yengbagi chang hengalakli Amaromda Manipurda masa-masagi da khanba akhuba wakhalonda yumfam oiba miyoi kharana miyamgi marakta kam silakliba hu asina miyambu khaibung tanaba honari
हानादगी लेजरकलिबा अमना अमबु mateang pangnaba haiba saktam adu ngasidi mami samlakli handaki misising asida kanglop amana kanglop amagi mibu tathi tawaina tawbugi mami tai jiraba tampham asida lamdam asida kundaminariba kanglop khudimangna ekhoi amatani kaidongoida kainaba yaroi haiba wafam asi chena thambiu amana amabu mateang pangna duna punna chakhot minanaba honabada ekhoi punna saru yaminarasi hairi Prasanta misi matangda asembala lalanjin mari lainaba singna thidokuna miyamda phongdok pinaba pangal students organization na mari lainaba singda appeal tawri Prasanta lekhidabada organization na nungaitaba fawi amadi imung manunggi awabada susar yari thawri yalaga leramba hakchang lokhatpada yawkiba district magistrate forensic science ki akang ahising amadi police na phangba report sing asi fawba phongdok tana leibagi maram karigino Athuba matamda Manipur miyam da phongdok piu chignaba kaya ko anba amasung mamangai dagi nungsi chanana leminarak liba Manipuri sing makata na unity amasung integrity kaidana leibada mateng oigani amaromda JSC na su medical report khanglaba matungda halambani natraga masana sizabani khanglaga khongjang changsilabadi organization na hena nungaiba oiramgadabani Kanagumba halamba oide haiba khanglabadi maraleba mioi puthokna bohonabada PSO nasu angaba mateng pangani adubu haujik jathariba khongjang asidi kanagumba kharana forup ani nungsi chanana leiriba ase nungainadanaba sinba lalongni haidaba ngamloi communal oiba yaba thabak tawbidanaba appeal tawre Manipurgi apunba saktam thugainaba kharana sinba thaushilda ekoi pumnamak jackson na leina bohonasi haike Amaramda ukrulgi kasum khulenda hatok piramlaba Korabin mihat PSO na yaning daba phungdorakli JSC na changsilapa khongjang singda sawakani hairi Amaramda handak furup anigi marakta lehelakliba fibam asi Manipur lengak na matam chana kupna yengsinduna matik chaba thabak paikhat haudaba tarabadi marik pidagi maijawbi tholakpa yabagi akiba leire haina Manipur Muslim Welfare Organization asu phungdoli Haukiba matam kayadagi Manipur da thokpa kangluk naiba mihan mipun mob sing amadi kunai gi mayokta leba thabak sing maruina drug lalonba chaba huramba Mioi singi mathakta lengak na lebak asigi leiriba ain gi makhada matik chaba thabak paikhatuna cherak pi naba hona khide amadi achetpa phirep laukhide luchingba singna masa masagi politics ke khudong chaba yengduna asiguma mioi simbo kankhatuna lakhe asiguma kaya asi matam sangna lerakpadagi ngasi oirakliba fibam asi lakpani Lilong hauribida prasantagi misi asigi matangda Manipur lengakna thuna thabak paikhatuna misi asigi matangda leiriba chamamnaba sing athuba matamda miyamda khangadabani tasengna misi asi hatlaba matungda thori yan shinba oiramlabadi maduda chenaba miusing faduna matik chaba cherak phangananaba changshiliba khongjangda loop asina suma pungphana sawali madugi ona tainabada kanglukki oiba irang ama pohananaba honarakpa thawong singde loop asina yaningde Pumna makna su condemn tawfam thoi hauzik oirakliba fibam asida lengake luchingma sing civil society luchingma sing kok chungshina duna pukchel tingna thabak tawminaba mathau tare hairi Ningthaukhongda leriba Sri Sri Radha Madhav Jiu amadi Sri Sri Gopita Jiu anigi complex malem gi thakta masak fazana naba atuba matamda semgalagani haina Chief Minister Okram Ibobina Phongdokre ngasi Sri Sri Radha Madhav Jiu ibungo ibema anigi murti chahi chama kuntra subaning sing kumon thoram pangtokpada wafamasi Chief Minister na phongdokhibani thoramadda Minister Govindas Konthaujam Chief Secretary O Nabkishore Manipur Government ke Consultant Dr. R.K. Nimai Loktak Project ke Chief Engineer Bediram Ningthaukhong Municipal Council ki Chairperson amadi Councillor sing susar yakhe Ingnising mga chanipan marfumathoi gi Sajibu Thagi Thasi Numita Maharaj Gambir Singagi Masai Bungo Chandrakirti Maharaj ki matamda Mama Siza Maharani Kumudinina Sinduna Rajkumar Krishna Chandrana Tauzaruba Thabaki Taupimbal Utpo Oina Sri Sri Radha Madhav Ibungo Ibema Anigi Murti Asi Sinakibani Chief Minister Okram Ibobina Infage Kanglada Govindaji Leiraga Masigi Hek Mathangda Ningthaukhongda Gopinath Amadi Radha Madhav Leiriba Asi Ekoi Khudimana Angamba Thakta Semgat Sagatpa Tangai Fade Ariba Matamdagi Sabiramlaba Mandop Asi Yotpi Amata Yaudabana Mapandagi Lakpa Lam Koiba Singi Pungning Chingshiningai Oi Bisnupur District Asi Mapandagi Lakpa Lam Koiba Khudimangna Yeuba Maramna Complex Asi Athuba Matamda Semgalagani Ningthaukhongi Kaithel Asisu Project Ama Thagatuna Nauna Saragani Phongdokhi Sigi entire complex high masih 50 biggest
ꯂꯤꯁꯠ ꯃꯁꯤꯒꯤ ꯃꯥꯟꯗꯣ ꯃꯁꯤꯒꯤ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯂꯥꯎꯊꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯁꯦꯝꯒꯠꯅꯅꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯇꯥꯟꯅꯔꯕ Minister Govindas Konthojamna ngasi pangtoliba chama kuntra manga suba ningsing thorom asina anoba inot ama haple laifam ani asi tourism industry da pushilaga lining lambi ga mari lenaba mafam ama ohenana ba sem saragani haike Chief Secretary Ona Bagishorna Manipur gi nat yo khatpada ningthokonggi chawrba thodang lai ras lila chakona bohanabada Radha Madhav ki laifam asisu yamna maru oi haike Ayuktagi hongna pangthokiba thorom aduda lining laisol gi oiba thabak thorom singyauna nat ki oiba jagoi kaya su pangthoki Sebai committee na chahi amagi pangthokadaba thabak thorom singyauba calendar amasu Chief Minister na phongki Prasanta misigi matangda semkiba JSina Imphal More lambida ban chatharingaida athingba thugaiduna alto car ama tongduna lakpani haiba mioi ani ngarang numidang pung 9 rom taba matamda ban sogopani chingnaba mioi sina wa naurem lekai meada gari thugaibaga loinana furakpadagi Iboyama Hospital da lakanakre Solaba mioi ani adudi lilong hauri bidagi Muhammad Wahidur Rahman chahi kungani apopa Siras Ahmad amadi Muhammad Islamuddin chahi yangkai manga apopa lekhidraba Nurul Irong kunogdagini ban sogopani chingnaba mioi sing adu police na control tawraba matungda makhoi ani hospital da lakanakhibani Solaba mioi sing Agriculture Minister Abdul Nasir amadi MLA Muhammad Fazul Rahim laklaga yangsanke makhoi ani makhata na Imphal Hospital da lakanakre Abdul Nasir na lamdam asida nungshi chanana leminaraklaba community anigi marakta bhab tanadabadagi thorokpa yaba thodok sing thoktanaba Manipur miyam amadi civil society organization singna khonaminasi haina phungdokhi nan nungaitaba thaudoka ma hayudi thauri yalaga masa mathanta leirambase kanagumba kanglup amagi jati amagi mafam amadu oidabni na loinamak tingnaba potche Honorable Chief Minister na su yam serious oina adubu prithvi si yam advance oiraba technology me yam se medical se aduna postmortem gi report ta suksoi soidna khangani aduga karigumba masi kari laki haibudu hindi home department na su yam serious oina loraga hojik se dum kupni yangsilaga lei adubu lebak sida kanglup ani jati ani si nungsi chanana lakpasina maram oiraga kanagumna nungaitaba thodoka ma hek thoktana bu honabada Praja section punamak civil society punamak na yam nungsi inana control toraga leiba aduga police department na so mateng phajana pangaga control toraga leiba se Manipuri ekoi gi damukti khwaidagi laibak phabani amasung masugumba thodok se matungda mak thoktanaba aduga maruoina Manipur gi society sidagi maruoina valley area sida drug ki oiba poti manghanna bu honabada jati punamak na maru phukna muthatna bu honabada achauba khongjang ama changsin bati tangai phade haiba potchi makhakti Manipur gi praja punamakte message pini Amaromda Popular Front of India Manipur State ki mifama ma ngarang lilong da pangtokre mifamaduna warep kaya su lokre warep singi manungda iram sifai mayang Imphal amadi lilong haurebi awang lakai gi thodok sing CBI natragana NIA gumba amada thigat handuna achumba sing khanganba mathaki Thabak sing asigi achumba YL fangba ngamnanaba National Human Rights Commission da memorandum thaba crime ama hek thokpada haktengnana yengsinanaba athubada action lokhatpa ngamba crime control agency ama linkharanba lilong kendra gi manungda aina yadaba mayai kaba chinjak chaba yonba sing mari lenaba authority na fa punduna ain gi cherak pianba masana khangna nisa sizinaba toktrabadi akanba khongjang changsinba haibana chingba warep kaya lokre mifamadu da saruk yakiba Popular Front of India Manipur State ke Vice President Muti Asrat Hussain na phongdorokpada Sago Sem Prasanta gi misi athuba matamda lebak miyam khangna sikibagi maram phongdok piu haina Popular Front of India na phongdorole athuba matamda mari lenaba authority na postmortem tawduna asengba adu khangan gadabani misi asigi damak thamoi sokna nungaitaba fawi emung manunggi awabada susar yari haike asengba achumba adu khangnanaba lokhat payaba thabak lokhat minasi nungshi chanana leminaraklaba ekoi maselgi marakta amaga gyan taminasi phongdoki State government athuba matamda forensic test ki report amadi home gi maikai degi hairiba port asi masa matomda sizaba oiba taragasu adu natraga kanagumba mi kharana ma bo halaga thoi yalamba taragasu athuba matamda hairiba port asigi langla langjil asi government na puthokpiu amadi government na hairiba mi asi masa matomda sizaba natraga kanagumba kharana halambagi langla langjin puthorapa matamda lilong manungda lairiba Popular Front of India Manipur State amadi lilong manungda lairiba lup sangstan khuding mak loina na lilongi prajana
मसीगी अंगम थाक्ता मतेंग पांगनी हाइबसिगी चपचाबा थाजबा अखोइना पीरी लोइना लोइना ना केंद्र अनिमक्की लोकल एमएलए अनीनसु हाइरिबा लंगला लंजिल असि पुथोकपदा सरुक याबियो हाइबसि पॉपुलर फ्रंट ऑफ इंडिया की माइकेदगी खंगनजरी था असगी कुमंगादा कुके इन इम्फाल दा पांथोकिबा ISTV नेटवर्क के जनरल बॉडी मिफमना खनकिबा एग्जीक्यूटिव मेंबर तरामंगा गे पाइनगदबा फमसिंग असि मेंबर सिंगना येनबा याउतना खनख्रे प्रेसिडेंट दा ई प्रफुलो वाइस प्रेसिडेंट दा TS बिस्वाजे जनरल सेक्रेटरी दा खोंजाराकपम खोगेंद्रो ट्रेजरर दा डेनिस याम्बेम जॉइंट सेक्रेटरी दा मोइरांगथेम गौरा मैते अमसुंग KH मोतीलाल ने अतै एग्जीक्यूटिव मेंबर सिंह अदुना खंबा सलाम BK मैते W मनोज कुमार W महेश्वर G नवकुमार शर्मा T जोयमनी T दीपक L धनेश्वर अमसुंग P जितेनी ngasiगी मिपमना ऑडिटर ओइना RK करणजीत अमसुंग कोंथौजम दिनमनी एडवाइजर ओइना NG रामेश्वर अमसुंग बिक्रम टेक्निकल गिदा G शरद शर्मा N समानंदा अमसुंग L धनचंद्र हापख्रे थौदो वाथो खुदिमक सरकारना मतम चाना लोइसिननबा होटनदबा असिना लमदम असि लेतादबा फिबम अमदा लापनि हाइना सीनियर एडवोकेट खाइरे मनिना ngasi उरिपोक चेराप कोर्ट लेबा महाकि चेंबर दा पांथोकपा पाउमी सिंग उनबदा फोंदोख्रे पामदबा थौदोक सिंग थोक्तनबा पीतरंजन अमदी प्रशांत गी मिहात की वारशिन सरकारना अथुपा मतमदा पुरकनबा होटनबना चुंगनी फोंदोरकली Bersabio sama dari tambah ada Peteranjan Koba, Umay Bunti Yasida, Musine Hybra. Ada nabi itu nak kau betegi macam ni hai, ada nabi huni marini lera ada sina lera me hai. Ada orang di, ada suka main toy. Musine macam nama hai, ada thori ada sibra, ada su nate. Ada ini kelam jadi kamai macam tu sibra tu ina. Ada orang di Matu hat kadori bisa halam mataragana individual niwe na hat kadori na ba wadu da tangkul puna makna ma bu hale na lobi ya ba hapon se thokte ya ba somda prasanta bu muslim puna makna hale na lobi ya ba muslim marata lam hen tu hen ba kharna tawrum be tawrum da su ya somda su tangkul sinu sinimang da tangkul lam hen ba kharna tawang biye adu kidi lengak le banina ain le banina law investigation ninti jamu tawga police investigation che asi tawga solve karnu bahna gadana Manipur सरकार के एडेड कॉलेज ओजा सिंगना चाही दिसांग सिना अवाबा खांगदुना मखोइना तालिबा डिमांड फंगनबा सरकार दा कयारक हना हाइजेदुना लागले खोंजंग कया सु चंगसनख्रे इशू असि अथुबा मतमदा वारशिन अमा पुरक्त्रबदी महिरुई सिंगी दमक जॉइंट स्टूडेंट्स कोऑर्डिनेशन कमिटी ना तुमिन लेरोय हारी डिमांड सिंग असिगी मतंगदा ऑल मणिपुर गवर्नमेंट एडेड कॉलेज टीचर्स एसोसिएशन ना तोंगा बा खोंजंग कया चथदुना लागलिबनी मसिदा सरकार ना खंगसिन उसिनदना लेबा हाइबासी मैडिक पीदगी मैजाउबी पोलकपा हाइबासी मसाना तारबो वाफमनी हारी पावी मराथन अतेम ब्रेक अमता Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta hakchang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chabiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr Madhubala laser beauty clinic MZ Avenue Imphal Delta Tutorials for CBSE. Admission open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacations course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm.
ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯄꯥꯟꯗ ꯇꯣꯏꯅ ꯆꯥꯕ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯤꯚꯔꯒꯤ ꯃꯄꯥꯟꯒꯟ ꯁꯣꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ ब्रेक मतुंगदा तराम उचरी मणिपुर की अहानब निंगथौ मैदिंगु कांगबगी कामोंग खुंगंगी कांगनुंगदा लेबा खुबमदा ngasi हेकलेका तमगी थरोम अमा लेमा तरिनु निंगथौ कांगब खुबम सिनलुप कामोंग न सिंदुना पांगतोक्रे थरोम अदुदा कोंथौजम केंद्रगी एमएलए सरत अमदी तोंगा तोंगा बा मफमदगी लापा मियोय क्याना सरुक यादुना हई लेकतुना खुरमनकी लेमा तरिनु निंगथौ कांगब खुबम सिनलुप की प्रेसिडेंट हेरामनीना समुद्र इमाइदगी मीटर चनिपांगा मरफुद्रा मंगारोम वांगबा कांगनुंगदा कोनुंग सेमदुना इनिंगथौ कांगबना पालामी हाइना फोंदोके सेक्रेटरी सुरेश लुवांगना असिगुंबा खुबम असि आर्कियोलॉजिकल साइट अमा ओइननबा केंद्रगी एमएलए दा हाइकिबा वाफम अदु अथुबा मतमदा थबकतो ओंथोपियु हाइना फोंदोके हरिबासी मफम असि हौकिबा मार्च की तंग अनिदा कोथुजुम केंद्रगी एमएलए के सरत सिंह ऑनरेबलना तोपीबदगी हरि मफम असि आर्कियोलॉजिकल साइट ओइना बियु हाइना चिफ मिनिस्टर चिफ मिनिस्टर नजु हरिबासी डीपीआर अमा सेमगा आर्कियोलॉजिकल साइट ओइना मरी लेनबा कोगी मिनिस्ट्री फल लौगनी इम्फाल पुलिस स्टेशन कोनबा मेनुथोंगदा लेबा एआर ट्रांजिट केम की चेकपल मयादा सखंगदबसिंगना फिट तौरंबा आईडी बोम अमा ngasi numidang pung 3 minute 9 chapa matamda pokaikre lambi gi nakalda hauba u pambi amagi makhongda pokaikiba bom aduna asu opandi yahonkhide thaudou thofamda manipur police ki makok thongba officer kaya laktuna yengsinkre transit केम manak asida handakta su bom ama pokaibadagi assam rifles ki personnel ahum asu opan nangkrabani बीजेपी की पॉलिटिकल कॉन्फ्रेंस में तमेंगलोंगी डायलोंग एडीसी सेगमेंट की ओइन पांगतोक्रे थरोम अदुदा एडीसी फाइनेंस कमिटी की चेयरमैन जी अपोक्वी वाइस चेयरमैन गुइसिनांग अमदी एग्जीक्यूटिव मेंबर पी पानमेसु सरुक याखे फूड सिक्योरिटी एक्ट की मखादा मियामदा चेंग निंथिना फंगद्रबदी खोंजंग चंगसिननबा सेम सारे हाइना सीपीआई स्टेट सेक्रेटरी डॉक्टर एम नारायण खेत्रगांव जूनियर हाई स्कूल ग्राउंड पांगथोपा लेफ्ट पार्टी कोऑर्डिनेशन कमिटी की मिफमदा हाइक्रे सीपीआईएम फॉरवर्ड ब्लॉक आरएसपी अमदी सीआईएमएमएल न सिंदुना पांगथोकबे थरोम अदुदा तोंगा तोंगांबा लेफ्ट पार्टी सिंग लुचिंगबा सिंगसु सरुक याखे डॉक्टर नारायण मखाताना भारत पुमदा चनबा हौख्रबा फूड सिक्योरिटी एक्ट असि मणिपुरदा सुमपुंफाना मसिगी कानबा फंगननबा होनगदबनी मिनिस्टर एमएलए सिंगना आराम थबक तौरलबदी प्रजा सिंगना चपसाना थेनगदबनी फोंदोखे अहोंबो ममंदा फंगदोरि चेंग मयाम दि पैना एफसीआई गुदाउंदगी यौरे मणिपुरदा काय थमी खंदे दिमापुरदा योंथोमीबरा सिलचरदा हाइगोमीबरा पूरा अगर एंट्री तो मोरे रोम थैरिबरा प्रजा की खुद की चेंग फंगद्री आकाश दिन अदु अरगरी सिगी थब खुदौसे खुई यानिंग फंदी थोक्ते को मरबदरा फूड सिक्योरिटी फचग्रबा प्रजा की हुक एमपी मैम में लाउंगरपदगी पास तौरगा अखोई सरुकनेना मियोई खरना मोई एजेंट खरना चाथोगा मयुम दला मंगा साबसिबु कलो उबे वानते आई पोतु मतलब माने लुक तौर साबसि याबंदी थोक्तेना सिदि लाइन सु यारोय मीन सु यारो सुगुंब कैंपेन अमतन अखोइना थुना मियाम सिदा खन्नबगी तंजा लौजे बने खांचे मची लांबी माइ बिजिंग दरकार होइबे आंदोलन चंसे अखोइनि चेंग सोइदना लौसे युम युम त चारा हे कांगकों त हिंगनसे अदुगी कैंपेन अखोइ तोक्तरिसि लमदम अदोंगी मियोय क्याना सरुक यादुना पांगथोकबे थरोम अदुदा वांगांखिबसिंगना लमदम असिदा थोलिबा थौदो वाथोकसिंग असि मियाम पुन्ना खंमिनदुना वारोशन पुरकनबा होनामिनबा चंगी सेंजा थुमजाना हारबा लमदम असि कन्ननबा मियामगी मिहुत खनबदा अपबा मियोयसिंग खनबगी मतम ओइरे हाइबा वाफमसिंग थमनखि खरियामना पीबदुदै आई वोट सि कोफ नमग लोरे हाइदना मसिंगी चनबीबदा सेन याम पाइबा कांगुसिना सेना राजनीति ओला ओइ खलको अदुगा राजनीति तौजरिबु कांगुसिना सेना आ मताइदा थैदोगा थम्बी अदुना वोट सेन पीबा अदुगा वोट पैसा लौबा हाइबसे मसी एखोई चेक तौदबा यादरे थिंदबा यादरे
India ki President Anina Khongjongwa Memorial Complex da Maikom Hangdokhiba Sangabagi Nupak Mangkhibaga Mari Lenana Khongjongwa Memorial Trust ki President M Hemantana Khongjong Police Station da FIR Chankre Trust ki Thomisina Mangkhiba Potsak Singh Thiba Humbagi Thabak Kana Chathari Jadaga Sidang Asi Pauche Amada Wangjing Tenta Kendragi MLA na Government ki Mari Lenaba Singna Lokshilaga Chekshina Thamde Haina Phongdorakpat Thengnare Adubu Taseng ba Leifam Adumakti Taktorakte Masina Mangkhigadra Habagi Hena Chingnahale Maramaduna MLA bu Police Station da Kokotuna Wahang Pahong Chathagadabani Karigumba Darkar Lerbadi Lebak Asigi President Anigi Ijat Sokpayaba Potsak Adugi Asengba Leifam Taktukriba Fawa MLA Police Custody da Fazinduna Thamgadabani Hiramasida Osina Karigumba Thabak Paikhalaktrabadi Mathauda Thausadabagi Damak Osi Mathaktasu complaint Thangatlagani Hairi National Ayush Mission ki makada nominini Chathagadaba School Health Program Ahanbo ina Thawalda leba Anandapurna High School da Pangtokre Lamphel Pata leba Ayush ki Officer ki Director Dr. K. Lokendro Singana Flag of Tauduna Program ase haudoke Program asiga mari lenana Mahiroi Chahumlom Health Checkup tauke Handak nonglay nushina amangata thuan kraba madi ising thumjin kraba konthawjam kendra gi manung dalaiba tongan ba mafam singi awa ana taraba miyu isingda sarkar gi maikai dagi bitharakpa chana thaknana ba potlam kaya kendra gi MLA konthawjam sarat amadi SDO patsoi yauna yenthokre tharom ga mari lenana MLA sarana awa ana taraba singi khudaki oiba tengbang sarkar na pirakpabu thagatpa phungdoki Hong Kong akoi cheng yen tuna lai maram tuna ngasi smaila cheng yen jaba seng masi akoi department na kan honna jaban haba tare department na cooperation full cooperation bibi bidagi lai praja sinda akoi saka gi mai dagi cheng koi kilo imung amamda cheng kilo tara adagi Lili ama thum akoi thum kg ama adag loina na hawai kg ama ga imung khudimakta phanghambi base masigi dabakta ngasi sarkar sibo koi thagajaba phongdokjari Amaromda len yauna chukhiba akanba nong amadi nonglei nusina amangata thon khraba mayang Imphal Kendra gi manungda leiba awa ana tarabasingda Manipur Pradesh BJP ID cell gi convener K Robindro na ium chatruka humfuda kerosene liter amamam lemna pikre tongan ba mafam singda hangliba camp singda chatuna kerosene yenthopagi khongchara duda ward number 4 gi councillor Sangita Susarya ke Minister na mayang Imphal Santipurda cell gi mateng pikre haiba du phangba leitre haina en khomeiton kauba prajamana phungdroli Maki naknaba waka singdi fangnamba yai sarkar na pukchil singna awaba taraba miyu singda mateng fangan biu haiki koi kendra sigi minister oiba Sri Ratan Kumar lakpa matamda mai worker singda pirambadi yaiba akoi gi khabar da su yaukre ba maramdi Sandipur praja punamuk se amta phangba leite sumdagi magi oiba mi khada paisa sen gi tengbang pikre government sena matam chana yengde nakoi na yengaga Makoina Haina video Monda, Adi Yami Tembang Pini Hai photo Praga, Madu Haying, Asagi Piram Daikandana, Gomez in a Tumina Haina Monda Sim Lady Base, Quail Sanction or Massi Praja Sinda, Minam Bigano, Magomen Piracy Tamoy Sheng, Karam, Chocolaba Matamina, Tamoya Shengba, Adugumba, Miam with the Kanba leader, Kratolopan Matamoy. Cherau sing mathakta leiba reservoir da ising thazin anaba tingba maroiba pipeline ama lamphel gi ICM mapada khangaudana kairakpadagi Cherau sing reservoir da ising thazin baleble akaiba asi semjin bada yamdrabada nabit humni changadaba maramna pipeline asi semnige matamda lamphel gi mafam pumnamak amadi reservoir asina konba thangmaban gi mafam pumnamak ta ising piba lepkhigani haina PHED gi water supply maintenance division number 1 gi executive engineer na khangalali marathana temba break amamo Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East West amasung Bisnupur District ki oina Manipur government ki regular employees singda service loan lawbi khudong chaba pizari athuba matamda amadi araiba moong da lawbiba yagani enna akupa marol gidama contact tobu Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bisnupur Bazaar Bisnupur. Combined tutorials for CBSE admission open second batch class 12 5 months foundation course, second batch class 9 and 10 6 months
foundation course. Class start 5th May. Second batch class 11 5 months foundation course. Class starting from 16th June. Class 9, 10 and 12 2 months vacation course for Navodaya, Sainik and outsiders. Class starting from 2nd May. Please contact Combined Tutorials Office, Sagolban Murang Neruk Machin Bus Parking, Imphal. Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Break matungda mukana taramukjari. Handaki nonglai nungsit amadi akanba nongna mafam kayada jingninkai kibadagi Tamenglong District Headquarter atai mafam singa samnaba ngamdre April 15 gi May fanglaktabana miyamgi punsida chawna khudongchadaba thoale Tamenglong amasung khongsang lambigi mafam kayada jingninkai kibadagi gari kaya panduna leire Namkaulong Part 2 da meter humfurom sangna leibak namtharakpadagi chawna chekhaire lambi asi semnanabagi thabak agency amada sinakrabasu ngasi fawba thabak amata suba udre BRTF ki JCB amadi sinmi kharana lambi ninkai kiba mafam semjin sajilamba asi Joint Forum for Transport Welfare Association Tamenglong Traders Association Tamenglong na paumi singaloina na chatpada thinaraki hari Thasigi kunmari gi ayuk pung taraga meni kuntrarom chapa matamda Imphal East Police Commando gi kangbo amana kangla sifai dagi fare hariba yendrembam pauna chahi yangkai apokpa laikhidraba kulachandra hariba miyo asi Pripak amati masigi lanmi sanglup Red Army ga karigumba hiram amata da mari leina de haina Department of Publicity and Propaganda gi Publicity Officer achobugi cherol amana singdorali India gi manungda lamdam asina lisang sina lairakpadagi honglaliba khunai gi masak asida wadana sel painingba mayai kaba chinjak amadi drugta laijuraba kayana yawoloi gi mingda miyamdagi nam haduna sel khongkanaba honaba migi masing nomonomogi hengalali asigumba miyoi asidagi ekhogi miyam mikup nahom singna lebiu hairi Ames kona inisani subna amadagi chahi khudingi pangthokna lakpa sajibu khudol tamba igi khongul liba thoram handak chahi oina new kaithel manbi da leiba namching mahakabui khulda ngasi pangthokre furup amata oina punna nungsi chanana leminana anoba chahi hobaga mari leinana pangthokiba thoram aduda Amesco gi president Naurem Brozendro namching mahakabui gi chairman R Paubi maitei amadi kugi furup ki luchingba kaya susaryaki Mabung mopasingda mache machal oibisina khudol tamke yelongaidagi lamdam asida khundaminar liba furup khudimak I amatagi ichil inauni anoba chahi hobagi nat ki chanabi thorum kaya ga loinana buari gi wari ningsingduna ipa ipugi khongul libani haina wanga khibasina phongdonaki Amesco gi president Naurem Brozendrona furup kaya na khundaminar lamdam asida kangluki irang sagatuna nungai jaba kangbu kharasu leitabanate asigumbasing asidagi ekoi section leba mathau tai jingmi tami ani kaidongoi da thadok na ba yaroi haike ꯑꯩꯈꯣꯏꯒꯤ ꯁꯥꯖꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯄꯨꯊꯣꯛꯆꯕ ꯏꯃꯣꯟ ꯅꯨꯄꯤꯁꯤꯡꯅ ꯑꯉꯝꯕ ꯇꯝꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯑꯃꯦꯁꯀꯣꯒꯤ ꯅꯤꯉꯣꯜꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯊꯝꯅꯔꯤꯕ ꯏꯆꯤꯟꯅꯥꯎꯒꯤ ꯑꯃꯦꯁꯀꯣꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯁꯤ ꯈꯨꯗꯣꯜ ꯇꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯦꯝꯕꯒꯤ ꯏꯆꯤꯟꯅꯥꯎꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯦꯕ ꯑꯩꯈꯣꯏ ꯑꯃꯦꯁꯀꯣꯅ ꯄꯤꯖꯔꯤꯕꯁꯦ ꯑꯗꯨꯅ ꯀꯩꯗꯧꯕꯗꯁꯨ ꯑꯩꯈꯣꯏꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯤ ꯃꯔꯤꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯦꯁꯀꯣꯅ ꯊꯝꯖꯔꯤꯕ Manipur University ki chakwa tharangi thadar pa senfam kaya lana sizina kebagi wakat kaya lakpadagi KCP Military Joint Committee na University da miyeng changlagani hari lubasigi President Thauba Luwangi cherol amana hidamasigi matang da party na yashinaba tawroi miyam amadi civil society organization singna mara leba singda tongshin bagi mahuta lupta mateng pangbinaba apil tawri nakalamarom da lubasigi Safe Kanglai Mission gi manung chana miyam gi wakat kaya lakpadagi Health Department su miyeng changlagani analayang gi barumda aran ahui senja tumja tawbadi lupna yengduna lairoi hairi
Handak thokiba nonglai nungsit amadi lengi chetheng fanglaba khangabo kendragi manung chana leiba sangai yumpham part 2 gram panchayat Ward number 4 Wangjing Serapur gi yumthong chamangmanga da kendra asigi MLA Olandonina ward members singi khutang da Jingavan nifugo humdo yentokre Social Welfare Club ki ground da pangtok betaramadu da ward member Y Manitombina local MLA na miyam gi awaba khangbiduna matam chana mateng pangbirapagi damak thagatpa phungdoke Kontauzam Kendragi Sarukama Oriba Kabida Handa Akanbanong Chukiba Aduda Chauna among Ata Tokibagalina Kul Asigi Leka Ani Ising Tumzin Kre Yung Kai Sing Foot Ahumari Wang Tumzin Bagi Matata Low Pari Kun Lomda Tariba Manama Singpum Mang Ta Ale Fiba Masida Mari Renable Authority Amadi Lenga Ki Makadagi Ming Changbi Dabada Kunja Sing Pen of Fundoli Jana Tangaba Madi Hidak Lang Take Award Palay Basi Atuba Matamda Ming Changbi Haina Fundoli Rotary Club of Imphal na sindana nomugi oiba lemna ya layang bagi kem ama mongsangay dalaiba all age home da pangtokre home adu dalaiba ahal kuntrarom Dr. B Gokul na chingba kangbu amana layang bagaloina na hidak langtak sing lemna pk Rotary Club of Imphal gi president ngangom Tes Kumar na ahal singna ya narapagi awaba kaya adu mangjongna na ngakthok na ba kem asi pangtokpani haina fundorli gi yamlaba humdragi mathak maifu chukwa halaman thingse masagi Ya na bana maram moidana nungain ingna puning latana leijagadabadu magi chikpuna maram moidana ma ngamdabadagi ngasi akoi Rotary Club ki khang hairaba doctors mayam ga loina ngasi free dental checkup lemna ya layeng bagi thorobji pangthokpani Wangoi Kendragi Manung Chanba Maizrao Dagi Thonauzam Tabalambi Irong Lerak Amadi Maibam Lerak Changbalambi Singh Kendragi MLA na Koilas Thadana Thakre Haina Social Youth Club Iro Maizrao Makalekaina MLA Damara Siba Wafam Fungdokiba Adu Labak Tivani Lambi Asi Koilas Thai Haina MLA na Hai Kibalekti Haina Iro Maizrao Young Union Club School Management Committee Amasung Village Water Sanitation Committee ki Advisor Prem Kumar na Fungdorli MLA na Yang Thang Maizrao Koilas Thaba Amadi Chawkwa Tharangi Thaba Kaya Paikhalakpada Thagapa Fundokibani Iro Maizrao Asi Ingnesini Kunithoigi Manungda Model Village Ama Oihanana Bahonaribani Haiki Smile Todana Koyo Level Elena Maizrao Sibu Nuksibiribisi Koi Kunon Chidai Ni Vote Pangi Pangdi Habi Wafam Laga Hosi Koi Chathagadori Baji Koilas Later Kudim Koilas Thana Basanchalaiba Model Village Gi Koi Kongjang Sida I want to see high and to be with Agadi, Madugida, the sea, Nasai, Media, cross the Riba, Koi Social Youth Club, Napugadori Braha, Question Sima, Arigumba, misunderstanding Land Mugasu, Koi Club to office, we am 24 hour Koi cannot organize, Laga, cannot Koi cooperation Pizage, Loinana, Koi Housing, Oibiriba, Koi Labiriba, Mayama, the social worker, Mayana, so political bias, not the Amaku meaning, BW Mo, Yingi Mota, Koi. Sokot pa koi model village ki pandam koi na thamjare si jing loisel ya sunate koi pandam si 2000 ya na 22 ngong da koi sem ba haben adu masida bayam na cooperation pibi Amarom da Hariba Lambi Asi Mahang Masana Semba Loide Haikibalaite Haina MLA Lukoina Singdorali Lambi Asi Semnana Bayang Sinba Jatkibadi Lady Iro Maizrao da Tanganaba Ising Fangana Bagi Department Katana Duna Tabok Paikana Bahonari Mangna Tokiba Tabok Torom Sibu Masa Kangbi Daba Labak Tibani Jako Tarangi Tabok Paikapada Ayat Apan Pibiganu Haiki Maizrao do Labok Club Ngatana Pongwa Dumba Press Statement Ngatani Adu Club Anisisu Antong Unabiraga clarification lama tongnabiyu adu natadana kanagumba amana injallaga kanagumba amana maningda lepaga chi hayu haga tawragadi madugi khudong jaba hariba khongang irom mejaw asida madugi khudong jaba mayama mang oi haningai su leike aduna MLA na kanana te haidana dumba political gi akhuwa mi yengadoba MLA singdo adugi makta ID na chade haibase I Kangna, Nashigi, Mediagi Sino Singi Truda, the way of Tabok Singado, Romazawi Day, Tozage. Tasiki Kunmarigi Ayopung Taramatoron Tabda Palace Compound, Hizingang Rotagi, Taudam Birendra Zit, Mapigani, Ritendra Zit Singer, alias Babu Apopa, Taudam Biren Koba, Jahini Fuganitorum Suraba Mio Amati Bakandra Haina Narang ISTV News at Yakibadu, Masinum Bamatong Taranitoga Venikuntarum Chapamatamda, Singzamay Tong Meagi, Infal Turel Konung, the Sidona Ledamde, Buddhisna Asiba Hakshang Lokalaga Post Mortem Gidamak, Rimski Mokta, Tamkre.
था असगी कुनिथोइदा कंगला तोंबीदगी महिरोई महेश साहा नोमैना कापलंबदा चेनबसिंग आइनगी ओइबा चेराक पिननबा थौदो असगी मतंगदा सेमकिबा जेसिना तक्सिले थौदो असिदा चेनबदगी कुमंगा सुबा सम राइफल्सना फागतखिबा पाउमिन थांग सिमसन की मथक्ता चप चाब थबक पाइखलु थौदो असिदा चेनरिबा अतोपसिंग अमसुंग मखोइना सिजिनखिबा गाड़ी एप्रिल 30 फाउबी मनुंगदा फागकदबनी मरी लेनबा अथॉरिटीना फागलबा मियोय थादोकलबदी जेएसी ना अकन मखोंजंग जंगसिंगनी हाइरी हौजिक सानबगी पाउ ngasi sanabgi pauda ani super 7 side konthozam kendra open football tournament ki ngasi sanakhiba quarter final match ta KDYC khabam bamdiana MKYC new kaichal manbi bu goal ahum amada amadi ani shuba match ki sanakibada YGC konthozam sabalna KMDA konthozam makhabu goal ahum sinoda maithiba piduna semi final changkre Battalion Tare Nasaru Yaduna Ngasidagi Humfuga Mapan Suba Battalion Headquarter Mantri Pukrida Inter Battalion Opens Group Center Handball Tournament Battalion Asigi Officiating Commandant Arun Kumar Nahodokre Ngasi Ahoba Numiki Sanakiba Ahanba Matsta Kuntranitoy Suba Battalion na Humfuga Mapan Suba Battalion bu goal Kuntaret Tara Marida Amadi Ani Suba Matsta Chamaga Mapan Suba Battalion na Marifuga Taret Suba Battalion bu goal Tara Manga Nepal da Maitiba PK Hayang Ahanba Semi Final da Humfuga Mapan Suba Battalion Amadi Chamaga Mapan Suba Battalion ga Sanagani Ani Suba Semi Final da Chamaga Nifumdoi Suba Battalion Amadi Group Center Infaga Sanagani Taning Development Club Mayang Langjing na Sinduna Club asigi ground da team Kuntaruk na group Nipan Thong na Khaidok tunang asidagi Taranitoy Suba 7A side Village Wise Open Football Tournament Haukre ngasi ahobo numiki sanakiba match ta MYC Mayang Langjing na TDC Taningbu goal ani ameda maitiba PK Telog da chathari Bataramathoy Suba Society Trophy ki ngasi sanakiba ahanba match ta BRYO Kambong Put amadi SPYC Saizang goal ani chanaduna draw chakre ani suba match ki sanakibada su YSWC Sawungkok amadi YDCL Punombam goal amamam chanaduna draw chakre Amphal RMB Mungna Association na Sinduna Wangu Tamphal RMB Hall da Tare Suba Tamphal RMB Mathang Thagi Me Tarukta Pangtholagani Saru Yaningba Singna Association asidagi akopamarol khanglaba yagani hairi Makataba sanabagi pau boyai ningthauzamdagi phongbigani Thagachari ngasigi sanabagi pauda volleyball PBM Wangjing amadi Yumbu YDCCL Team A Haigruzam quarter final match sing sanadana semi final sangkre Haigruzam Youth Development Club kam library na sinduna club asigi ground da team taratare na group mari thokna khairoktuna tha asigi tang kuni thoidigi chathariba ahanba state 11 cash prize mini boys volleyball tournament ki ngasi sanakhiba ahanba quarter final match ta SWYC Santipurna NYBA Team A Naurembu set ahum sino kunmanga tara mari amadi kunmanga kunda maithiba piduna semi final sangkhibani anisuba quarter final match ki sanakibada SUWC Irengbamna Mikhya Mayang Imphalbu set ahum ama kunmanga tara nifal kunmari kuntaruk kunmanga tara mafal amadi kunmanga kulhumdoida maithiba piduna semi final sangkhre ahum suba quarter final match ki sanagadaba YPC Bengal Lokok laktabadigi PBM Wangjing na walk over da semi final sangkhi Marisuba Aroiba quarter final match ki sanagadaba team NYBA Team A Naurem laktabadagi Yumbu ISYD CCL Team A Haikruzam na walk over loduna semi final sangkhibani Sathariba tournament asigi hayeng ahanba semi final match ta SWYC Santipur amadi PBM Wangjinga sanagani Anisuba quarter final match ta SUWC Irengbam amadi Yumbu ISYD CCL Team A Haikruzam ga sanaragani Kang Manipur gi nat ki oiba masana ama oiriba Kang Manipur dagi mangkhidanaba amadi masana asi hena sakhol hanabagi pandamda Kaisamthong Kendra gi social activist Maibam Joy Kishore gi apokpa amadi apopi ningsing thoranga mari lainana Kaisamthong Elangbam Laikai Khabam lakpa mandopta Kangkhut mangana saruk yaduna tha sigi tang kunmari digi chathariba ahanba inter kendra round robin Kang tournament ki ngasi sanakhiba match ta
awang kangkhutna kha kangkhutpu panjil 13 kaptuna maithiba pikre tournament asigi hayeng atia kangkhut amadi nongpok kangkhutka sanagani Tera football RFC Khamnam Lerak Amadi SDC Lamdeng Kuno Taresuba S Amuba Singh Memorial 6 Aside Open Football Tournament ki final da thengnaragani Youth Bright Star Club Sagolbal Tera Sapam Lerak Nomaitem Lekai na Sinduna Club Asigi Playground da Team Tara Tarukna Group Mari Thokna Khairokuna Tha Sigi Tang Tara dagi chathariba Taresuba S Amuba Singh Memorial 6 Aside Open Football Tournament ki ngasi sanakiba ahanba semi final match da RFC Khamnam Lerakna Mama Football Club Nepra Menjorbu goal ani sinoda maiti biduna final sangkhibani RFC Khamnam Leraki maipapugi goal ani du piabungna match ki kunthra mari suba mari kunthra nepal suba minute sankhi match asida RFC Khamnam Leraki sanaroi piabungda center referee na warning tokhi tournament asigi ani suba semi final match ki sanakhibada SDC Lamdeng Khunongna SCY Yumnam Khunobu goal manga anida maiti biduna final sangkhre SDC Lamdeng Khunogi maipakpagi goal singadu and Jemina match ki ahanba ahum suba madi kunmathoi suba minute goal ahum chankhi atopa goal ani duna S Mani Mohon amadi Zekina match ki taramapal suba madi nifumanga suba minute chanduna match asi maipakhibani maiti khiba SCY Yumnam Khunogi goal ani duna Ice Ajoy Kumar amadi Y Romina match ki kuntaruk suba madi kunthranithoi suba minute chankhi match asidasu SDC Lamdeng Khunogi sanaroi M Dewanda center referee na warning tokhi tournament asigi ahum suba position hayeng ayupung 3 makhai tabada Mama Football Club amadi SCY Yumnam Khunoga sanagani Lamlai Football Club Lamlai na sinduna LSIC Playground da Team Tara Nipal na group mari thokna khairokuna tha sigi tang tara tretegi chathariba ani suba Lamlai Kendra Village Wise Men's Open 7 Aside Football Tournament ki ngasi sanagadaba ahanba match ta YDC Thamna Popi laktabadagi Bolero Secta ana wow over lokre ani suba match ki sanakibada YDCL Pungdong Bamna Porairomba Lamlaibu goal taret anida maithiba pikhi YDCL Pungdong Bamgi maipapui goal singadu Ratanna goal ahum nganbana goal ani Gulu amadi Vinod Kumarna goal amamam chanduna match asi maipakhibani maiti khiba Porairomba Lamlaigi goal ani duna thoi amadi Herojina sankhi ahum suba match ki sanakhibada STPP Team A Sectana NSA Nongrenbu goal taruk sinoda maithiba pikre STPP Team A Secta gi maipapagi goal singadu Nongpok nganbana goal ahum Vidyanandana goal ani sankhi atopa goal aduna Bhimna chanduna match asi maipakhi marisuba match ki sanakhibada CSYUC Salo amadi KKYWC Kangu Singjin goal ani sanaduna draw satkre CSYUC Salogi goal ani aduna Manisanana sankhi KKYWC Kangu Singjin ki goal ani aduna Dara amadi Bikramna sankhibani Thagachari boyai makha chatharakta ngasi nomugi oiba engasai pau phungbigani ICAR Lampel Patagi Phangba Pauda Ngasigi Khwaidagi Sakhiba degree Celsius _mari Khwaidagi Ingba degree Celsius _nipal Nungshita yauba ising manil ki sang ayukta sada hukudara manga nungthilda sada yakapal hoiki ngasigi nong chu Pitaranjan misigi matangda jathariba banna mahusagi punsida akaiba pikre Sarkar na miyad ani gilang lalanjin athuba matamda pulotuna miya marakta pamdab thodok thon danaba loop kaya na government ki pungning chingsilagli amadi ningthokongda leriba Sri Sri Radha Madhav Jiu amadi Sri Sri Govinda Jiu ani ki complex masak fazana naba sengwalagani hana Chief Minister Okram Ibobina phongdokre ISTV na pizaba pau mata sinjari miyang tabri bismu mukana kurumjari